Bisnupur district ki Nganukonda kuki na bom pokai hanbada mioi ani sokle koisaunar miyamna mafam aduda duty tariba CRPF ki bunker thugaikre haukiba January ani da New Delhi da Union Home Minister Amit Shah siar lauduna Manipur ki hauksi oriba law and order phibom gi matangda high level security review meeting pangthokkiba ikan kanadana ngasi ayuk Bisnupur district ki Phogakchau Ikai police station na konba Saiton gram panchayat ki manung sanba Nganukon ward number 9 da kuki lalopasingna bom pokai handuna nupi ama yauna mioi ani asopan dangkre Thogdok aduga mari lenena koisaunaraba miyamna mafam adu ngak senaba leiriba CRPF ke bunker thugaikre thogdok thokphamda kumbi kendra ge MLA Premchandra Laktun haktingni yengsinkre thogdok asige matangda press na phangwa pawgi source aman hairibana ngasi ayu angan bapung 5 ge minute nifu amasung 5 ge minute 85 rom chatpa matamda thangna bom ani pokhai ki aduga ayuk pung nipan makai tabada bom amaga amuk pokhai ki ahum suba oina pokhai ki bom adugi masina panbadagi nupi yauna mioi ani asopan nangkhibani hairiba mafam asi CRPF na ngak senduna leiribani bom pokhai ki yum asi salamani ko mioi amagini adu hairiba mioi asidi kanguk ki irangna maram oiraga mayum thadokuna lanjen khraba matung hauji kaibulam jawrele kemda laikhibati yum asida mioi amata leite ayuk pung nipan makai rom tabada ahum suba oina bom pokhai ki mafam asi mi lenadraba salamani gi yum asidagi mitta yankei rom lapna lei hairiba bom asi pokhaibagi thodokta Saiton makha lekaidagi soibam sanatombi apokpa laikhidraba es angobi amusung Saiton hayaikon maning lekaidagi nongthongbam indubala mapurobe laikhidraba bisorjit koba ama bom machena panduna soklaba mioi animak Bisnupur district hospital da pukatuna lekanaki amaromda koki singna bom pokhai handuna amanganta thoklaba yumsing adu miam sangsinduna yengnaba honaki maduda mafam aduda deploy toriba CRPF ki kangbuna athing mupina bo honaki adubu miyamna athing adu namkhairaga bom pokhaire ba salamani ki yumda sangduna yengbada yumgi mafam kya bom masina panbati amanga ta tholamki bom adu phumlaga pokhai hankhibagi ko masa ani amsu tawkhairaga leramba thengnaki lonena bom pokhaiba aduda mioi ani aso open nangkiba aduda khoisaunarba miyamna mafam aduda leiriba CRPF ki bunker sing adu thugai ki thokdok thokpham da Bisnupur district ki SP yauna police ki makok thongba officer sing district administration Bisnupur ki ADM toisam opendro amadi kumbi kendra ki MLA sanasam Premchandra Laktuna yengsi ki hauzik mafam aduda bom leramba yai haibagi jingnaba leibadagi thiba humbagi thabaki jamna kan sathari forensic science ki team su mafam aduda Laktuna thichinba haukhre thokdok thokpham da lakiba kumbi kendra MLA S Premchandra na haikibada hauzik mafam aduda security force na pak sana thiba humbagi thabak sathaba haukhre mara laiba mioi sing adu soidana phagan haibagi thajaba lei Nganukon ki khunja singa tanaraga makha tana asiguma thodok sing thokdanaba checkpoint sing hongdok honjin tawba amsung makhoina pamba jaga da checkpoint thamnabi thabak paikatlagani haina phongdokhi Saiton gram panchayat ke pradhan M Ibom san haikibada ngasigi thodok asi kanana toon bano thodok asida chenam sing athubada governor amsung district administration na thidokpiu haiki Saiton khunja sing na phongdorakibada bom pokhai riba salamani gi yum asi Bengali gi yum sing na koisilaga leibani asiguma mafam amada bom pokhai khiba asi yamna chingningai oi haiki kuki narco terrorist sing lan Leibak Thugaibagi haibani Pham Mihoubagi nate sahi ani thamapan helektaba kuki narco terrorist sing ge miyobi hak khongaunaba hingsatana mang tharga maitai sing da leptana sathariba asi Leibak Thugainaba landani Pham Mihoubagi lanate haibasi ekoi khudimak na wakal taminaba matam oire sahi lising ani henbagi puwari leijariba Manipuri sing na ngasi di mikap thoklasi ekoi layo khraba Eepao sing na Leibak iramdam karamna kanduna ngaktuna laki haibadu ngasi mirol asina hangana ningsing minaba yengsinba yamna maru oirekli Eepao sing na Leibak iramdam ngakpa kanmana thawai de hena lomna loduna yeknaba sing sathara kiba lantheng kaya da nokna thawai kathoklom kibani haibasi ngasi mirol sina kawba roi lisingam ga sanipan 18 dagi lisingam samapan kun ga taru phawba sahitai khundak kiba Manipur gi nithok sing gi mathakta sathara kiba laladuda misi mina awa ana kaya nangkhrabasu thawna pharaba matamdugi Eepao sing na awa sing maithi biduna aikoi gi ngasi iramdam asi kanduna lakibani lisingam ga sanipan mai pudrama thoida thokiba Anglo Manipur war British sing gi lengak sasana dugi mayokta aikoi gi thawna pharaba Eepao sing na thengna laki loina na ingkumja lisingam samapan supna mari da British colonial rule gi mayokta haukiba ahanba nupilan adu matam madugi thawna pharaba aikoi ima sing amadi ingkumja lisingam samapan kunthra ga mapanda thokiba ani suba nupilan adu su thawna pharabi ima sing na matam adu thokiba khusem gi sak tangba gi thawdok adugi mayokta akan balantheng sataduna thawai phawba thadoktuna maithiba pikibani lonena ngasi phawba Manipuri singna state ki thakta ningsing thoram pangthoktuna ningsing baga lonena thawna pharabi ima singi mafamda ikai khumnaba utli ikui kuiduna thokiba kumja lisingani amagi jun 10 ga mari dagi 19 phawba lamdam sigi miyamna bharat lenga amusu NSN ayam anigi marakta sathakhiba pisto ki marumda without territorial limit haiba wafum yokselakpadagi yaningdaba phongdoktuna thawna pharaba lamdam sigi mapati 19 na thawai kattuna maithiba piki Numit asibu ngasi fawba the Great June Uprising Unity de haiduna ningsing thoram pangthoktunai kai khumnari Manipur ge haukiba thengkhang kaya da iramdam asibu thugainaba satharikiba tongan ba lalong kaya da thongna pharaba layo khrabai pai pusing adugi sada nauta oiba ekoina thawaina pontha pi duna lakhiba ngaktani
ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯆꯅꯤꯌꯥꯡꯈꯩꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯈꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯀꯨꯔꯥꯙꯣꯔꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ, ꯂꯩꯃꯈꯣꯡꯗ ꯂꯩꯕ 53 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏꯑꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯝ ꯃꯤꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯍꯤ 2 ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯃꯨꯅꯕꯒꯤ ꯏꯍꯧꯗ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯥꯛꯇꯣꯛꯂꯒ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯤꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯃꯔꯩꯕꯥꯛ ꯃꯅꯝꯗꯝ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯄꯗ PR ꯂꯩꯉꯥꯛꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯃꯔꯖꯤꯠ PR ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯈꯜꯂꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯒ ꯇꯣꯛꯂꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯧꯇꯨꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯉꯁꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯁꯣꯏꯕꯝ ꯁꯅꯥꯇꯣꯝꯕꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯃꯥꯏꯁꯅꯥꯝ ꯑꯃꯔꯖꯤꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯁꯣꯏꯕꯝ ꯁꯅꯥꯇꯣꯝꯕ, ꯑꯄꯣꯛꯄ ꯑꯉꯧꯕꯤ, ꯁꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗꯨꯕꯂꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁ꯭ꯋꯣꯔꯖꯤꯠ ꯍꯌꯥꯏꯈꯣꯠ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯁꯣꯛꯄ ꯌꯦꯡꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯏꯁꯅꯥꯝ ꯑꯃꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ PR ꯂꯩꯉꯥꯛ ꯂꯥꯛꯂꯕꯅꯤꯅ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕ ꯃꯪꯂꯥꯟ ꯑꯣꯏꯔꯒ ꯇꯣꯛꯂꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯁꯤꯜ ꯈꯨꯗꯤꯡꯃꯛꯇ PR ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯕ ꯐꯥꯎꯕꯗ PR ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ PR ꯂꯩꯉꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯍꯥꯎ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯨ, ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯇꯨꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯔꯥꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯏꯗꯥꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ, ꯆꯦꯟꯅꯕ ꯃꯅꯤꯄꯨꯔꯤ ꯐꯥꯔꯦ꯫ ꯗꯤꯜꯂꯤꯒ ꯂꯣꯟꯅꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯏꯗꯥꯗ ꯂꯩꯕ ꯂꯛꯖꯔꯤ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯪꯅꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯤꯁꯤ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯛ ꯖꯤ-ꯌꯨ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯁꯛ ꯅꯥꯏꯕ ꯃꯣꯕꯥꯏꯜ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯥꯏꯐ ꯏꯟ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯊꯪꯒꯥꯜꯗꯒꯤ ꯂꯨꯟꯖꯤꯌꯥꯅꯥ ꯄꯥꯃꯩ ꯀꯧꯏ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡ ꯋꯥꯍꯣꯡꯄꯣꯡ ꯆꯠꯊꯕꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯌꯥꯖꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯟ ꯅꯨꯄꯥ ꯑꯗꯨ GIMS ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯨ ꯊꯛꯃꯤꯟꯅꯕꯗ ꯋꯥꯐꯝ ꯑꯃꯗꯒꯤ ꯃꯔꯩ ꯇꯧꯅꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯀꯦꯜꯄꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨ ꯊꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫